Lanthokchari Science Magazine Ngasigi Thauramda Thamzari Posak Macha Khaina Thizin Humzin Bagi Maru Oiba Amade Hidaklon Da Uchina Gi Shijinafam Amashung Anouba Kanglon Gi Mityeng Haiba Hiram Sida Kumshung Private Limited Imphal Gi Director Oiriba Dr. Wangkheirakpam Sujata ga Aikhoigi Mihut Raichanda Chingtham ga Unaduna Wari Saba Posak Macha Khaina Thizin Humzin Bagi Maru Oiba Posak ama natraga material ama haibasi aikhoina karigumba ama sem sabada sizinariba pot adubani khudam oina car ama sem sabada sizinariba yot bottle ama sem sabada sizinariba plastic natraga upu kangthol ama sem sabada sizinariba upambi asi material ni posak khudimak makhoi gi oiba top matik mayai leje kharana tholi kharana kalli kharana lummi kharana yangi asumna atai posak singsu magi oiba matik mayai adubak leje Material Science da Tauribase Potsak Singbu Mawong Maril Tana Nainaba Hena Mamut Tana Khangnaba Hotnaba Aduga Aikhoina Sizinabada Hena Phaba Nungaiba Potsak Ama Oihanba Asini Miyoibana ngallingai nungi matamda laikut lairaida lairambadagi silicone gi matam asida ngasi mak lairiba mawong ase material science na miyoibagi damak yumbigum lepi bagini hiram asida pot amagi mawong matau matik mayai amadi pot adubu sem saba nainari amadi yum kai saba electronics energy haksel amasung ahangba tarang kolbu awonba maikai da purakpada hiram asina yanglen saru oiri Miyoiba aikhoigi chokhat lambi asi matam pumbada pochai singa adumak loina duna chatli yamna ngalingai matamdasu sa tanba lau singuba amadi yum kai sabada sizinakhiba nung senjeng amadi yotki khuthangda nungi matam senjengi matam yotki matam haina khangne miyoiba aikhoina senjeng amadi yot puthokhibadagi mapangal kanba khusukhulai amadi leitingi oiba potlam kayana chingba puthoktuna chakhotpagi lamsida yamna ahungba ama lakhi Industrial Revolution gi matamda steel sizinabana maram oiduna yamna wangba yum railway lambi thongna chingbada chauna awonbu purakhi masiga iroinana rubber haiba potsak asinasu potchai puthok pusin amadi atai industry sing mathau pangthok hanbada chauna awonbu purakhi atopa amana aikhoina hojik yum kai lambi thong sem sabada sizinnariba nung laingoi cement amadi ising totsinaraga semba concrete asiga sagonaba hiram singda potsak asina anouba masak matik mayai ama pirari mathakta pankriba potsak kharasi makhoi gi chumnagi mathau pangthokpaga iroinana aikhoida sel thumgi phibam amadi aikhoigi nongmagi mahingda chauna awonba purakli Mamang thakki matamda metallurgy amasung ceramic tege horaklaba material science asi kunsuba sehi chadage top hiram ama oina amuk saphunglakli masigi maramdi posak singde yauriba atom amadi molecule asi sawung sada makhoibu sem sabagi mowong amadi makhoina uthorakpa matik mayai sing asi mari yamna lainei haibasi khanglakpadagini Potsak amabu mawong tana thizin basina yamna chawba ahongba purakhibasi semiconductor maru oina silicon da yumpham oiba microchip semgat lakhiba amadi masidagi computer gi hiramda chawna ahongba lakhiba asini masida natana nylon amadi teflon gumba firol amadi pochai kuppa yombana chingba kayada sizinaba polymer kaya asisu material science chawkhatpagi khudamni Amaromda carbon fiber na mapangal kalhallaba plastic kumba composite kayana aircraft spacecraft sana khotnabada amadi atai hiram kayada sizinnaba potlam kayada ahenba mapangal amadi makhal kayagi kanaba pirari hiram asomda chakholakpana atomic age cold war amadi space race ki matamda hiram asomda sel chawna thadanakhibadagi maram amasu oigani hojiksu malemda leiriba sangyeng sing amadi thijin loisang singda soinga daba lamdam ama oinanaba sengot sagatpa henanaba amadi anoba polam sing puthoknaba hiram asomda sel yamna chawna adumuk thadanari ngasi bak chatnariba material science asi physics chemistry amasung engineering khakta natana biology amadi data science ta chingba hiram kaya amasu yausil
ꯂꯥꯛꯇꯨꯅ ꯃꯦꯇꯔꯤꯌꯦꯜ ꯁꯥꯏꯟꯁꯇ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯆꯠꯄꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯤ꯫ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯄꯣꯠꯂꯨꯝ ꯀꯌꯥ ꯄꯣꯠꯁꯛ ꯃꯆꯥ ꯈꯥꯏꯅ ꯅꯩꯅꯕꯁꯤꯅ ꯊꯥꯡꯊꯕꯤꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯆꯧꯕ ꯃꯐꯝ ꯀꯜꯂꯤꯕ ꯅꯦꯅꯣꯃꯦꯇꯔꯤꯌꯦꯜ ꯑꯁꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯅꯦꯅꯣꯃꯦꯇꯔꯤꯌꯦꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇ, ꯑꯦꯅꯔꯖꯤꯗ ꯑꯃꯗꯤ ꯑꯀꯣꯏꯕꯕꯨ ꯂꯨ ꯅꯥꯟꯅ ꯑꯣꯏꯍꯟꯕꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯆꯧꯕ ꯃꯐꯝ ꯀꯜꯂꯤꯕ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯅ ꯕꯥꯏꯑꯣꯃꯦꯇꯔꯤꯌꯦꯜ ꯑꯁꯤꯅꯤ꯫ ꯕꯥꯏꯑꯣꯃꯦꯇꯔꯤꯌꯦꯜ ꯑꯁꯤ ꯍꯤꯡꯂꯤꯕ ꯁꯥꯗꯣꯡꯒ ꯁꯣꯛꯅ ꯁꯝꯅꯕꯗ ꯑꯀꯥꯏꯕ ꯊꯣꯏꯅ ꯄꯤꯗꯕ ꯄꯣꯠꯁꯛꯅꯤ꯫ ꯃꯁꯤꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯀꯌꯥ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯁꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯍꯤꯔꯝꯗ ꯄꯥꯛ ꯁꯟꯅ ꯁꯤꯖꯤꯟꯅꯔꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯁꯣꯛꯍꯟꯗꯕ ꯑꯦꯅꯔꯖꯤꯒꯤ ꯄꯣꯠꯁꯛ ꯀꯌꯥꯗꯁꯨ ꯍꯤꯔꯝ ꯑꯁꯤꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯁꯣꯂꯔ ꯁꯦꯜ, ꯍꯥꯏ ꯗꯦꯟꯁꯤꯇꯤ ꯕꯦꯇꯔꯤ, ꯐꯨꯑꯦꯜ ꯁꯦꯜ ꯑꯃꯗꯤ ꯁꯨꯄꯔ ꯀꯦꯄꯥꯁꯤꯇꯔ ꯀꯌꯥ ꯑꯃꯁꯨ ꯇꯣꯞ ꯇꯣꯞꯄ ꯍꯤꯔꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯔꯛꯁꯤꯗ ꯁꯨꯄꯔ ꯀꯟꯗꯛꯇꯔ ꯑꯃꯗꯤ ꯇꯣꯄꯣꯂꯣꯖꯤꯀꯦꯜ ꯏꯟꯁꯨꯂꯦꯇꯔꯒꯨꯝꯕ ꯀ꯭ꯋꯥꯟꯇꯝ ꯃꯦꯇꯔꯤꯌꯦꯜ ꯀꯌꯥ, ꯀ꯭ꯋꯥꯟꯇꯝ ꯀꯝꯄ꯭ꯌꯨꯇꯤꯡ ꯑꯃꯗꯤ ꯑꯜꯇ꯭ꯔꯥ ꯁꯦꯟꯁꯤꯇꯤꯚ ꯁꯦꯟꯁꯔ ꯆꯥꯎꯈꯠꯅꯅꯕ ꯂꯝꯕꯤ ꯀꯌꯥ ꯁꯦꯝꯂꯛꯂꯤ꯫ ꯅꯨꯡꯉꯥꯏꯔꯤꯕ ꯑꯃꯅ ꯁ꯭ꯃꯥꯔꯠ ꯃꯦꯇꯔꯤꯌꯦꯜ ꯀꯧꯕ ꯃꯩꯁꯥ, ꯃꯉꯥꯜ ꯑꯃꯗꯤ ꯅꯝꯁꯤꯜꯂꯛꯄꯒꯤ ꯁꯥꯐꯨ ꯈꯪꯕ ꯉꯝꯕ ꯄꯣꯠꯁꯛ ꯈꯔ, ꯔꯣꯕꯣꯇꯤꯛꯁ, ꯁ꯭ꯄꯦꯁꯀ꯭ꯔꯥꯐ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯁꯤꯖꯤꯟꯅꯕ ꯎꯞꯁꯤꯟꯕ ꯌꯥꯒꯗꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯒꯤ ꯃꯥꯌꯣꯟꯁꯨ ꯆꯨꯝꯂꯛꯂꯤ꯫ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯕꯗ ꯅꯩꯅꯔꯨꯕꯗ 12 ꯁꯨꯕ ꯆꯍꯤꯆꯥ ꯑꯁꯤ ꯃꯦꯇꯔꯤꯌꯦꯜ ꯁꯥꯏꯟꯁ ꯑꯁꯤꯅ ꯀꯔꯝꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ꯫ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯕꯗ ꯄꯣꯠꯁꯛ ꯅꯩꯅꯕ ꯑꯁꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯃꯥꯂꯦꯝ ꯑꯃ ꯁꯦꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤ꯫ ꯃꯃꯥꯏ ꯑꯃꯈꯛꯇꯒꯤ ꯄꯣꯠꯁꯛ ꯒ꯭ꯔꯥꯐꯤꯟ ꯑꯁꯤꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯃꯗꯤ ꯐꯤꯜꯇ꯭ꯔꯦꯁꯟ ꯁꯤꯁꯇꯦꯝꯒꯨꯝꯕ ꯍꯤꯔꯝꯁꯤꯡꯗ ꯆꯥꯎꯅ ꯑꯑꯣꯟꯕ ꯄꯨꯔꯛꯀꯗꯧꯔꯤ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯇꯩꯒ ꯃꯥꯟꯅꯗꯕ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯑꯃꯗꯤ ꯃꯦꯀꯥꯅꯤꯀꯦꯜ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤꯅꯅꯤ꯫ ꯑꯍꯥꯟꯕ ꯇꯥꯕꯗ ꯍꯦꯛꯇ ꯑꯣꯏꯊꯣꯛꯂꯝꯒꯗ꯭ꯔꯥ ꯑꯣꯏꯊꯣꯛꯂꯣꯏꯗ꯭ꯔꯥ ꯆꯤꯡꯅꯕ, ꯃꯁꯥ ꯃꯊꯟꯇ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯎꯟꯁꯥꯒꯨꯝ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯖꯕ ꯉꯝꯕ ꯁꯦꯜꯐ ꯍꯤꯂꯤꯡ ꯃꯦꯇꯔꯤꯌꯦꯜ ꯍꯥꯏꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯁꯦꯝ ꯁꯥꯅꯔꯤ꯫ ꯃꯁꯤꯅ ꯌꯨꯝ ꯀꯩ, ꯂꯝꯕꯤ ꯊꯣꯡꯗꯒꯤ ꯍꯧꯔꯒ ꯐꯣꯟ ꯐꯥꯎꯕ ꯌꯥꯝꯅ ꯃꯄꯨꯟꯁꯤ ꯁꯥꯡꯍꯟꯒꯗꯧꯔꯤ꯫ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯝꯅ AI ꯍꯥꯏꯅꯕ ꯑꯃꯗꯤ ꯗꯦꯇꯥ ꯁꯥꯏꯟꯁ ꯑꯁꯤꯗꯁꯨ ꯄꯣꯠꯁꯛ ꯑꯃ ꯀꯔꯝꯅ ꯄꯨꯊꯣꯔꯛꯄ ꯑꯃꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯞꯄ ꯍꯥꯏꯕꯗු ꯅꯧꯅ ꯃꯁꯛ ꯂꯦꯞꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯦꯇꯔꯤꯌꯦꯜ ꯏꯟꯐꯣꯔꯃꯦꯇꯤꯛꯁ ꯑꯁꯤꯅ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯇꯁꯦꯡꯅ ꯄꯣꯠ ꯑꯃꯕꯨ ꯂꯩꯇ꯭ꯔꯤꯉꯩ ꯁꯥꯗ꯭ꯔꯤꯉꯩꯗꯒꯤ ꯀꯔꯝꯅ ꯂꯩꯔꯛꯀꯗꯕ, ꯁꯥꯔꯛꯀꯗꯕ, ꯃꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯀꯔꯤ ꯀꯔꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯒꯅꯤ ꯅꯠꯇ꯭ꯔꯒ ꯆꯦꯜꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯪꯗꯣꯛꯄ ꯌꯥꯔꯛꯂꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯦꯇꯔꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟꯗꯤ ꯂꯩꯇꯕ ꯅꯠꯇꯦ꯫ ꯕꯦꯇꯔꯤ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯁꯦꯝ ꯁꯥꯕꯗ ꯆꯪꯕ ꯔꯦꯌꯔ ꯑꯥꯔꯊ ꯃꯦꯇꯜ ꯑꯁꯤꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ, ꯁꯦꯜ ꯊꯨꯝ ꯑꯃꯗꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯐꯤꯕꯝ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯤ꯫ ꯇꯨꯡꯗ ꯄꯥꯏꯈꯠꯂꯛꯀꯗꯕꯁꯤꯡꯗꯒꯤ ꯍꯟꯅ ꯍꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕꯗ ꯀꯝꯄꯥꯎꯟ ꯈꯔꯗ ꯍꯦꯟꯅ ꯇꯥꯡꯖꯔꯣꯏꯗꯕ ꯆꯠꯅꯕ ꯌꯥꯕ ꯄꯣꯠꯁꯛꯁꯤꯡꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯍꯧꯕꯒꯤ ꯃꯊꯧ ꯇꯥꯔꯤ꯫ ꯉꯁꯤꯃꯛꯁꯨ ꯀ꯭ꯂꯤꯟ ꯏꯅꯔꯖꯤ, ꯁ꯭ꯃꯥꯔꯠ ꯇꯦꯛꯅꯣꯂꯣꯖꯤ, ꯍꯛꯁꯦꯜ ꯑꯃꯗꯤ ꯇꯔꯪꯀꯣꯠ ꯅꯩꯅꯕꯅꯆꯤꯡꯕ ꯍꯤꯔꯝ ꯀꯌꯥꯗ ꯃꯦꯇꯔꯤꯌꯦꯜ ꯁꯥꯏꯟꯁ ꯍꯥꯏꯕꯗꯤ ꯄꯣꯠꯁꯛ ꯃꯆꯥ ꯈꯥꯏꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯁꯤ ꯃꯊꯧ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯔꯕ ꯄꯣꯂꯤꯁꯤ ꯐꯖꯕ ꯁꯦꯝꯂꯕ ꯃꯦꯇꯔꯤꯌꯦꯜ ꯁꯥꯏꯟꯁ ꯑꯁꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯑꯋꯥ ꯄꯣꯠꯂꯨꯝ ꯊꯥꯡꯊꯕꯤꯅꯕ ꯑꯃꯗꯤ ꯑꯣꯏꯊꯣꯛꯂꯝꯗꯕ ꯀꯌꯥ ꯑꯣꯏꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯐꯪꯕꯤꯒꯅꯤ Hidaklon Da Uchinagi Shijinafam Amashung Anouba Kanglon Gi Mityeng haiba hiramsida Kumshung Private Limited Imphal-gi Director oiriba Dr. Wangkheirakpam Sujata ga aikhoigi mihut Raichanda Chingtham ga unaduna wari saba. Ngasimu puduna laksari Science Magazine na Hidaklon Da Uchina ki Shijinafam Amashung Anouba Kanglon gi Mityeng haiba hiramsida khana nenanaba Akashvani Imphal ki studio da leksinduna leibiraba Dr. Wangkheirakpam Sujata bu ahama moktada ikai khumnajabga loinana taram noksari Thagatsari amasung tabiriba singbu khurumjari. Dr. Sujata aikhoigi iramdam Manipur si mamangaida hidak pambi natraga chaba yabasi makhal suna leirame na aikhoigi ahlamansinna takpi. Ngasigi manungda ngasi aikhoina khannagadoriba uchina ꯄꯥꯝꯕꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯆꯥꯅꯔꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯛꯆꯕ ꯑꯣꯏꯅ ꯗꯣꯛꯇꯔ ꯁꯨꯖꯥꯇꯥꯗ ꯊꯝꯖꯔꯤꯁꯤ ꯎꯆꯤꯅ ꯍꯥꯏꯕ ꯄꯥꯝꯕꯤꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯥꯝꯕꯤꯅꯣ, ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯀꯥꯡꯂꯣꯟ ꯅꯠꯇ꯭ꯔꯒ ꯕꯣꯇꯅꯤꯀꯦꯜ ꯅꯦꯝꯗ ꯃꯁꯤ ꯀꯔꯤꯅꯣ, ꯑꯗꯨꯒ ꯃꯁꯤ ꯀꯔꯝꯅ ꯍꯧꯋꯤ, ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯇꯩ ꯑꯇꯩꯁꯤꯡꯗꯁꯨ ꯍꯧꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯨꯒꯥꯏꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯝꯇꯪ ꯊꯝꯕꯤꯌꯨ꯫ ꯎꯆꯤꯅ ꯁꯤ ꯏꯪꯂꯤꯁꯇ ꯋꯨꯗ ꯏꯌꯔ ꯃꯁꯔꯨꯝ ꯑꯅ ꯈꯪꯅꯩ꯫ ꯑꯗꯨ
aduga mashi mushroom gi makhada lei direct pambi di hek nate ado masi uchina se atai mushroom makhan ju mai family lei aduda uchina sina auricularia family da chingi haitare adu akoina chabada di khangdabane ado uchina se makhan ahum thoi amuba ma brown color ma aduga amana light brown oiga yamna fibrous oiba ma ado ama Auricularia polytricha sina amuba makhanje oi adegi Auricularia delicata sina sai brownish oibado oi aduga yamna light brown oiraga fibrous oibaduna Auricularia auricular haina khangi ada aina sum yengjabada aina si study se tawraganda leibada dum makhan ahum je mix tawraga dum yawe haitare aduga si akhoi sida chanari je wild hoba dum hauraga jaida aina hujik phodi ma je artificially thawa je thengna jadri adu masi akhoi ki hujik hariba woodya mushroom khoi ironda hargana khoi uchina se hujik makhal uhum se manipur da loina phambi ama phangi manipur da phangi uchina se khoi ki kusaba yadaba khoi ki hu chenba mushroom kan lebi du maina sidhi leitabra kamai da uchina se aina manipur radi admaina hu chenbagi kaino se yaude thaina khoi ipa ipu singna adum yam phajana ma se chabada adum yaba phattaba hu gi pot yaudaba oina adum chanai aduga world gi atai mafam da ju yam phajana chanai aduga moina adi scientific studies da ju koina poisonous oiba yaub se thengnajri haitare ngasi bote adu hujiki hariba khoi makhal uhum se akhoi gi ma se makhal uhum leire isi ma yi ngasai gi temperature gi haitare yam ingba yam saba natraga u da chongduni ma si u gi pambi du gi color natraga u du gi oiba ma gi properties ma gi matik mai haidu dagi ma si hujiki makhal uhum do oira ira natraga ma se tonganna adum makhal uhum sinum haidi adum leirabra ma si commonly adum amai ngasagi hujiki makhal uhum du gi adum genetically sagi akakna pambi amada adum hariba makhal uhum do adum phangbra khotbra habdo ma da species tongan banina species as ma gi adum hadi identity leijarabani aduna adum maina environment makhan adegi u makhan da tawraga mo se adumaina species ano oirabani na hadi ma gi su identity ma amamam adum leirabani haitare aduga martana hojik akhuna chanari busina ma se songbagi matam amasung ma gi life span se aduga ma sina karam matam da hekani khotkani habudugi habet idea amdang bibiyo aina research tawjaganda August September matam jida aina ukrul dagi porakhimne u ma da uchina chongba aduna magi spawn adegi haidi magi kahani ma tholakpa yaba marugumba haitare si yawbone aina adu aina nong da thammaga yengjaki aduga aina botanist natabani na adui manung da yam kanna thijaludre adu aina IBSD Imphal gi lab da thambada ma nong chure nong hek chubaga ma je uchina jar chawre nong ma da dama da pakthore adegi next day je nong churaktre ma jar kangchan gi ba aduduna aina a manung da yamna songba adegi yamna chotpa mafam da adamaina hauram do male aina as a botanist research tawgidabanina yamunna di khangjadre ada aina lab ta puraga sana nong yei gan ma yamna nungsa sagibaira khangde ma yam kuina leite haitare phajana fresh oina adum kangjan gi ba aina hek pudi hewe aduga yamunna mai botanical features gumbadi ai study tawdre wai chemistry background dai lakpanina mai bioactives gumba study tawbagi Dr. khoi Wangkheirakpam Sujata si PhD na chemistry da tawbirakpane aduga Imphal gi PhD da khoi postdoctoral fellow ina leringai da maruina hosiki ngasigi topics da yariba khoi uchina sigi magi property da khoi gi naina bibani natroja aduna PhD da khoi PDF ina leringai da kaknana karigi da muktu uchina sida oina select tawbuno habi matang da thambi ya proja haidi medicinal plants makal mayam ma leigre ad makal mayam sigi manung da maruina khoi uchina sidi sida research tawbusi am kanna so khoina ta di aduga masi karigi da mukta sida tawrino haibodo ja kitang thambi aina sumne ai natural product chemistry je sum tawjarak pasida pambi ngakta tawe ai guide ai tare sir joshi ga mushroom je khanja bane do mushroom je ani random oina ta bangkhan na khanbadi na te khoi hidaklon da yawba mushroom oiba na khangi bane huji prithvi sida laina mayam ama lay adugi laina singji gi hidak phajana leitri hai ta sa alzheimer's disease liver diseases mai hidak leitri aduduna shumba hidak leitabasi akoina traditional medicine dagi target thiraga tawba yawe do traditional medicine as target for drug discovery ena lay adu maram dai book chapter amju izagre kana Taylor and Francis ta adugi aim do leraga maina anouba compound ama mostly akoina sigi je liver diseases ki tawraga project se thagi bani aduga khoi DBT RA fellowship ki makhada puthokjagi bani aduna khoina mawon dagi anouba compound adu magi anouba laina singi hidak phajana leitriba singsigi
hidak oiba yaba puthoknaba sumaina pandam ama leiraga tawjagibani huziki ozana su takpi ya khoi maruina PDF ki research tawda khoi mushroom gi classes mushroom gi species ta oina ayamba tawbasi natraja aduna huziki mushroom se kana basi mayam khoi loina mamang di hongna khangaga lai masida khoi antioxidant yawba mayam mu yawe aduna masi akhoi mamang gi manipur da khoi chanaramba mushroom gi kanglup ta challiba khoi uchina se masi saraga haksang se kangkhatli adegi huziki ngasai ozana takpi ba khoi liver gi anaba su phayen haibase khoi scientific validation tawdringi haijaba taroja mamang ida khoi manipur gi natana khoi gi malem da lariba traditional medicine system se masida kari kari kadai kadai da khoi anaba pharami adu makhoi se chaba gi mawung mato adu ka kayam yamna chaba khotpa kai se khoi South East Asia da kai da malem da chanaramba sing adu manipur da kamana chanarami kari kari pharami kai se khitan thambi yaba adu akhoi habdi ai hidaklon da base tawunina ayamba akhoi hidaklon da iramba sida oina tawre ado mafam atei mafam Asia mafam da so dum moje medicinal oina sijinai ado akhoi manipur gi hadi hidaklon da base tawraga di masi dysentery diarrhea adegi hypertension ade blood pressure gi adegi khamaro oina liver protection gi sijinai adumaina data phangjai aduduna akhoina si mayam sigi marakta adum atai su dum yenge aduga liver protection jidana khara emphasis tawraga khoi research se pangthokjagi haitare khoi makha tarakpada haujiksina amuk ngasagi hidaklon dagi amuk khoi gi Anouba Kanglon gi scientific validation se amuk research to amuk ngasai ozana mathang mathang tawbirakpani no ja khoi gi maruoi na ngasi uchina sida yauriba khoi chemical khoi gi properties aduga chemical composition ji ja kari kari yawi so kitang thambi yabra ai akhoina haidi akhoina liver da base tawra tholakpanina ayama sumaina moi study dawgana sida antioxidant ade polyalcohol kya yawge estimation gumadi ai tawjadre aduga akhoina ahambada minerals gumbaje kyam yawe na akhoina ahambada edex tawraga puthokse aduda akhoina thengnabase khoida kanaba elements ade sodium magnesium potassium aluminum ade silicon phosphorus sulfur chlorine ade gi calcium iron se yawa thengnaje aduga moi makhan je manadaba matung inna ade moi content siju khenai haida tare aduga ngasai potassium je auricularia delicata haidi khara brown color oiba sidana hena chang yawe ma 3.8% yawrame adumaina ngasai gi makhal ahum sida mai mineral gi chang yawse adum khenai na thengnajai ozana huziki lab ta akhoi uchina gi oiba chemical properties scientific validation si troppa matamda magi pambi si lab ta thajan matamda akhoi gi nung surungi matamda ayam sangi matamda lawbra natra kangi matamda lawbra natra ga ma si ngasai gi magi season lorpi matamda lawbra natra season hokpa gi matamda lawbra aduge ma ngonda thoiba akhoi gi mi haksang da kanaba properties ya masi karma matamda lawbuna hena akhoi chemical properties to phangbangam habdu tung thami biya ade kaino ne akhoi gi study se akhoina kanghallaga sijinaba si oina sida tawra tawgare aduga achot pe se tawradi adi akhoina expect tawjariba compound se ishin da tawradi akhoida yield se yamuidaba aduna akhoina akangba se adi amuma je yamna fresh oina thoingai dai kanghallaga sijinaba sina oina chana gare haitare aduna adudo oina base tawgare aduga akhoi gi se amu achot da extraction tawradi chana roina aduna akangba da dum base tawra tawgare do achot pe sina amuma yamna slimy oi adi monda yamna carbohydrate yam sticky oi yam yawe haitare gelatinous oiba aduna akhoi target molecule sing je achot pe sidai tawradi akhoida kya khudong jaroina akangba sidai tawra adum chathagare haitare huziki ozana su khoi research lab ta akhoi kanghalaga lab ta sanging sang sida thijilakanda akhoi gi mi haksang da maruina akhoi liver da kanaba pibi gi matang to property magi matik mayai to fange na ozara tapibni adu masi nataba haijaba tare akhoi medical property si yaw matamda akhoi biochemicals akhoi bioactive compounds masi gi oiba magi tobung masing aduga mana akhoi mi haksang da akhoi kanaba da pire iba singja mato karam pire ino haibatu kitang sandokna thambi biya akhoina compound puthokpase ai guide tuga anowo mong amada yengase na akhoina standard mayam ama da yenge aduga akhoi khulai HPLC kawboma lei high performance liquid chromatography na aduda akhoi technique am lei haitare spike tawwa na akhoina akhangba standard se hapchalaga kaigomba peak mayam sida hengaladi ma yaure khangnaba aduda akhoina standard se khara hana study tawe kaino standard akhoina antioxidant oiba compounds mayam je lawe chlorogenic acid adegi atai mayam amsu lawe aduda aina chlorogenic acid se super
super antioxidant oil aina uchina gi features study tawgana ma se yamna shole nap lawe aduna ma se magi defense mechanism je kandradi ma se kuina sustain tawanga moina aina chlorogenic acid sina hum suba trial da standard ani ma hana check tawe da yaudreba chlorogenic acid se ma super antioxidant and ma antioxidant activity se yam wangba hadi known compound ne haidare adu chlorogenic acid se koina spike tawra yeng hadi sai extract sida hapchalaga ma yaurdi peaks area je haigalakadoine ba ishwarna akogi first year dugi publication nangna ba na pibi badawna ma se zarana haigale the chlorogenic acid se yaure adu maina akoi sumaina data se phange aduga akoi hana magi chlorogenic acid se magi liver healing activity adi antioxidant activity su yam wange aduna akoina si sina ngasagi elemental analysis sina current science da phongje aduga si gi chlorogenic acid si su current science da phongja gi bani chlorogenic acid si su ngasagi akoi variety makhan myam sida chang yaw base manade aduga si amuba variety auricularia polytricha sida ne ma khara yamna yaw 0.11% yawe adu si se khoina huzik phodi si compound sina yawbagi magi hadi aphaba mai Shijinafam leiri se si compound si yawkhibagi ne na adumaina thamjai adudi oza hujik se khoi gi mamangai da khoi gi uchina se saba se khung hamba phai adagi khoi gi liver phai kholen hainam se oza sagi oza gi khoi gi data sidagi khoi na proof tori se khoi gi scientific validation je num yare na habi bani natra oza adudi tari hujik ki khoi gi chlorogenic acid si ne di oza mai kana ba piri si di antioxidant su yaw pi adagi anti inflammatory properties su yaw pi natra oza adudi tari oza magi hujik ki hariba uchina si gi magi kana ba si di khoi liver khaktanatana akoi antioxidant degi anti inflammatory si yohoromino za ma ji ngasai immunity haksang si akoi immune system da adegi akoi gi heart ki akoi cardiovascular da sunum hojiki properties no kana ba dun phangi haibi ga akoi na sum side data si yeng badum yaw yo za aduna masi hojiki hariba mayam si oza na phangi ba changing sing da phangi ba sigi ngasai gi kana ba mayam si oza masi akoi na masi akoi unit to onthok pa si oza kaya da phangi no hab to za ngasai kanghan madu ngasai akang madu in gram da ne tawira natraga akhoi gi yam apikpa standard ta tawbra haibidi ja maju akhoi no mu ngasai property do extract torga mu lokthu ga sadrika su uchina do akhoi na kanghan laga ngasai akang bade gi mu chotlan laga sabada yam ka hena phayena yam ka hena sasalagadi akhoi du su mu effect leiduni no ja aduna masi gi ja effect keno se oja da phangi ba akhoi gi reading data ji ja ma unit se kadum kya lawga phangi hamna kitang thambi adi mama haijaning bis ma se kaino se calcium se yawe ba calcium se yaw bane akhona thaina gi akhoi hidaklon da dysentery control tawba season nei diarrhea se adada asumaina ibiram bani na akhoi gi ipai pu singna akhona calcium yaw sina madu oini na akhona taksai madudi maji calcium je toxin gumba kaino control tawi adagi ma je kaino diarrhea control tawi na mai scientific data leje adagi hypertension jina mai kaino bp blood pressure gi problem si potassium yaw je potassium je blood pressure se regulate tawe na scientific data le aduna nga sai akhoi ipai pu na ibiram ba se yam chumme na khanjai adagi liver healing activity sina ma chlorogenic acid si yam na super antioxidant ne hai ta ma je antioxidant activity leiba compound me yam singa malak ta ma yam thina awena active antioxidant activity se yam bai super antioxidant en lawe da ayam akhoi na liver gi hidak se antioxidant activity leiba pizene aduna akhoi pai puna takpiramba mai liver healing gi chang sisu sum magi sai chlorogenic acid yawsina oi doine na adum asmaina thamjare hujik pawgidi ado akhoina masi chang je polytricha sida 0.11% na edi chamada 0.11 edi yawe havene edi 100 gram dadi mase kaino 11 milligram yawbagi chang asmaina oi doine kaino da akhoi 100 gram da 100 gram da hargana 0.11 gram yaw doine ba adu sumaina oi doine aduga ngasai amubaga brown color siga amuk manade haitare changje aduda chlorogenic acid kidi ngasai amuba sidana khai wang yawe haitare 0.11% oina hujiki ozana su hujiki mamangai halaman singna su masi uchina chabadagi khong hambadagi liver gi adagi akhoi pukchat pada su phai hena mayam ma leibirma se ozagi hujiki research sidagi data su phajana leibire oza masi sigi data sida base targa ozana su paper adagi like su phong en tapire sinataba hen ba scientific oiba akhoi gi mayam na yanara ba haitare oza akhoi test kumba tobi
ꯄꯤꯕ ꯂꯩꯗꯅ ꯑꯣꯖꯥ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯗ꯭ꯔꯒꯇ ꯑꯗꯒꯤ ꯀꯦꯃꯤꯀꯦꯜꯂꯤ ꯃꯥꯁꯤ ꯍꯤꯗꯥꯛꯇꯣ ꯊꯥꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯌꯦꯜ ꯃꯌꯥꯝ ꯑꯃ ꯆꯠꯊꯩ ꯑꯣꯖꯥ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯅꯤꯀꯦꯜ ꯇ꯭ꯔꯥꯏꯌꯦꯜ ꯑꯗꯩ ꯅꯟ ꯀ꯭ꯂꯤꯅꯤꯀꯦꯜ ꯇ꯭ꯔꯥꯏꯌꯦꯜ ꯁꯤꯒꯨꯝꯕꯁꯤ ꯀ꯭ꯂꯤꯅꯤꯀꯦꯜ ꯇ꯭ꯔꯥꯏꯌꯦꯜꯃꯛ ꯌꯧꯗ꯭ꯔꯒꯁꯨ ꯑꯣꯖꯥ ꯀꯔꯤ ꯀꯔꯤꯗ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯡꯌꯦꯡꯁꯪꯗꯒꯤ ꯄꯨꯊꯣꯔꯛꯏꯕ ꯑꯩꯈꯣꯏ ꯗꯇꯥ ꯃꯌꯥꯝꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯄꯦꯇꯦꯟꯒꯨꯝꯕ ꯇꯧꯕꯤꯈ꯭ꯔꯕ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ IBSDꯗ ꯄꯦꯄꯔ ꯐꯣꯡꯕꯁꯤꯁꯨ ꯎꯆꯤ ꯇꯧꯋꯦ ꯑꯗꯩ ꯎꯆꯤ ꯃꯊꯪꯗ ꯔꯦꯕꯤꯠꯇꯐꯥꯎ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯦꯛꯁꯇ꯭ꯔꯦꯛꯇ ꯇꯧꯔꯒ ꯇꯧꯋꯦꯕ ꯑꯗꯩ ꯑꯦꯛꯁꯇ꯭ꯔꯦꯛꯇ ꯇꯧꯕꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯀ꯭ꯔꯨꯗ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯦꯛꯁꯇ꯭ꯔꯦꯛꯇꯨꯗꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯆꯥꯕꯁꯨ ꯌꯥꯄꯣꯟꯇꯦ ꯑꯩ ꯁꯨꯝ ꯑꯍꯟꯁꯤꯡ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯁꯤꯟꯗ ꯊꯋꯥꯏ ꯌꯥꯎꯕꯁꯤꯡ ꯐꯥꯔꯃꯥꯀꯣꯂꯣꯖꯤꯗ ꯂꯩꯕꯁꯤꯡꯒ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯐꯣꯔꯃꯨꯂꯦꯁꯟ ꯑꯃ ꯄꯨꯊꯣꯛꯑꯦ ꯑꯗꯩ ꯐꯣꯔꯃꯨꯂꯦꯁꯟꯁꯤ ꯗꯥꯏꯕꯤꯇꯤꯁꯇꯁꯨ ꯀꯥꯟꯅꯩ ꯑꯗꯒꯤ ꯍꯥꯏꯄꯔ ꯇꯦꯟꯁꯟꯗꯁꯨ ꯀꯥꯟꯅꯩ ꯑꯗꯨꯒ ꯍꯥꯏꯄꯔ ꯂꯤꯄꯤꯗꯤꯃꯤꯌꯥ ꯂꯤꯄꯤꯠ ꯌꯥꯝꯕ ꯀꯣꯂꯦꯁꯇꯔꯣꯜꯒꯨꯝꯕ ꯋꯥꯡꯕꯁꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩꯌꯦꯕ ꯑꯗꯣ ꯁꯤꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯐꯣꯔꯃꯨꯂꯦꯁꯟ ꯑꯣꯏꯅ ꯁꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯅ꯭ꯌꯨꯇ꯭ꯔꯥꯁꯨꯇꯤꯀꯜꯒꯨꯝꯕ ꯗꯥꯏꯔꯦꯛ ꯆꯥꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯗꯣ ꯍꯥꯞꯄꯦ ꯑꯗꯣ ꯄꯦꯇꯦꯟꯇꯦꯠ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯀꯝꯄꯣꯖꯤꯁꯟꯗꯣ ꯑꯗ ꯑꯩꯈꯣꯏꯅ ꯐꯣꯔꯃꯨꯂꯦꯁꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯂꯤ ꯆꯥ ꯌꯥꯕ ꯃꯑꯣꯡꯗ ꯁꯦꯝꯃꯦ ꯑꯗꯨꯒ ꯑꯗꯨꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯎꯆꯤꯗ ꯑꯃꯨꯛ ꯇꯦꯁ ꯇꯧꯋꯦ ꯑꯗꯣ ꯎꯆꯤꯗ ꯇꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯗꯇꯥꯗꯨ ꯐꯪꯉꯦ ꯃꯥꯗꯤ ꯗꯥꯏꯕꯤꯇꯤꯁ ꯑꯗꯩ ꯍꯥꯏꯄꯔ ꯇꯦꯟꯁꯟ ꯑꯗꯒꯤ ꯍꯥꯏꯄꯔ ꯂꯤꯄꯤꯗꯤꯃꯤꯌꯥ ꯁꯤꯗ ꯂꯣꯏꯅꯃꯛ ꯐꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯑꯗꯨꯝ ꯀꯥꯟꯅꯕ ꯑꯗꯨꯝ ꯄꯤ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ 2021ꯗ ꯑꯩꯈꯣꯏ NIT ꯃꯅꯤꯄꯨꯔꯗꯒꯤ ꯇꯧꯔꯒ ꯄꯦꯇꯦꯟ ꯑꯃ ꯐꯥꯏꯜ ꯇꯧꯖꯈ꯭ꯔꯦ ꯁꯤꯒꯤ ꯐꯣꯔꯃꯨꯂꯦꯁꯟꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯆꯥꯕ ꯌꯥꯕꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯦꯇꯦꯟꯁꯤꯗ ꯃꯥꯒꯤ ꯆꯥꯡ ꯀꯌꯥꯝꯅꯣ ꯑꯗꯨꯒ ꯆꯥꯡ ꯀꯌꯥ ꯆꯥꯒꯗꯕꯅꯣ ꯎꯆꯤꯅꯥꯒꯤ ꯆꯥꯡꯅ ꯀꯌꯥꯅꯣꯒꯁꯦ ꯂꯣꯏꯅ ꯐꯣꯔꯃꯨꯂꯦꯠ ꯇꯧꯔꯒ ꯁꯦꯝꯖꯈ꯭ꯔꯕꯅꯦ ꯍꯥꯏꯖ ꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥꯗ ꯃꯌꯥꯝ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗ ꯐꯩꯌꯦꯅ ꯍꯥꯏꯔꯝꯃꯒꯁꯨ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤ ꯉꯁꯥꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯉꯁꯥꯏꯒꯤ 100 ꯒ꯭ꯔꯥꯝꯗ ꯂꯩꯔꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯒꯨꯂꯤꯒꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯔꯦꯗꯤ ꯇꯨ ꯏꯠꯇ ꯍꯧꯖꯤꯛꯀꯤ ꯅꯦꯇ꯭ꯔꯥꯁꯤꯇꯤꯀꯦꯜꯒꯤ ꯃꯑꯣꯡꯗ ꯂꯥꯛꯇꯕꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯆꯥꯔꯝꯃꯤꯕꯒꯤ ꯃꯣꯗꯦꯜꯁꯤꯗ ꯆꯥꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯗꯣꯖꯦꯁꯀ ꯑꯗꯒꯤ ꯁꯥꯏꯠ ꯏꯐꯦꯛꯀꯤ ꯑꯗꯒꯤ ꯁꯦꯐꯇꯤ ꯀꯟꯁꯔꯟꯁꯦ ꯑꯣꯖꯥ ꯃꯁꯤ ꯈꯤꯇꯪ ꯊꯝꯕꯤꯔꯝꯕ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯑꯗꯨ ꯑꯩꯁꯨ ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯨꯝꯕꯗ ꯑꯩ ꯑꯗꯨꯝ ꯆꯥꯖꯩ ꯍꯥꯏꯇꯥꯔꯦ ꯀꯥꯡꯍꯧꯁꯦ ꯉꯧꯔꯒ ꯑꯣꯖꯥ ꯀꯌꯥꯝ ꯆꯥꯒꯦꯗꯣ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯣꯖꯥ ꯌꯥꯝꯗꯤ ꯆꯥꯁꯟꯗꯦ ꯑꯗꯨꯁꯨ ꯑꯩꯅ ꯁꯨꯝ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯀꯩꯀꯩ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯁꯤꯗ ꯀꯥꯡꯍꯧ ꯉꯧꯔꯒ ꯑꯩ ꯆꯥꯏꯗ ꯑꯗꯨꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯇꯩ ꯃꯇꯝꯗꯁꯨ ꯑꯩꯅ khitang ꯆꯤꯡꯅꯔꯛꯄ ꯍꯦꯛꯇꯥꯔꯦ ꯑꯩ ꯆꯥꯁꯜꯂꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯦꯛꯖꯦꯛ ꯑꯗꯨꯗꯤ ꯑꯩ ꯄꯤꯕ ꯉꯝꯗꯦ ꯑꯗꯨꯒ ꯁꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯥꯕꯒꯤ ꯃꯑꯣꯡꯁꯦ ꯈꯔ ꯁꯨꯝ ꯍꯥꯞꯄꯒ ꯆꯥꯕꯁꯦ ꯁꯨꯝ ꯀꯥꯟꯅꯩꯌꯦꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕ ꯃꯇꯝꯗ ꯀꯣꯕꯤ ꯁꯥꯛꯇꯁꯨ ꯍꯥꯞꯄꯤ ꯑꯗꯒꯤ ꯀꯥꯡꯍꯧ ꯆꯥꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯔ ꯁꯨꯝ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟ ꯁꯨꯄꯔ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟ ꯑꯣꯏꯕꯁꯦ ꯈꯔ ꯁꯨꯝ ꯂꯧꯁꯜꯂꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯐ꯭ꯔꯤ ꯔꯦꯗꯤꯀꯜꯁꯦ ꯁꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯑꯗꯨꯝ ꯐꯅꯤꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯝ ꯍꯤꯟꯖꯥꯡꯗ ꯈꯔ ꯍꯥꯞꯄ ꯆꯥꯏꯁꯦ ꯁꯨꯝ ꯀꯥꯟꯅꯩꯌꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯇꯩ ꯌꯥꯝꯅ ꯑꯇꯥꯡꯕ ꯍꯥꯏꯗꯤ ꯀꯩ ꯃꯄꯥꯟ ꯂꯝꯒꯤ ꯄꯦꯀꯦꯖ ꯇꯧꯔ ꯂꯥꯛꯄꯗꯣ ꯑꯗꯨ ꯆꯥꯗꯧ ꯁꯔꯛꯄꯨꯗꯤ ꯑꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯔꯝꯗ ꯐꯪꯖꯕ ꯑꯗꯨꯒ ꯌꯥꯝꯁꯨ ꯇꯥꯡꯕ ꯅꯠꯇꯕ ꯑꯗꯨꯒ ꯌꯥꯝ ꯁꯤꯖꯤꯟꯅꯕꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡꯁꯦ ꯈꯔ ꯍꯥꯞꯄ ꯆꯥꯕꯁꯦ ꯎꯆꯤꯅꯥ ꯉꯥꯛꯇꯪ ꯊꯣꯡꯕ ꯍꯤꯟꯖꯥꯡꯁꯨ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯤꯇꯪ ꯍꯥꯞꯄꯒ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯤꯟꯖꯥꯡ ꯃꯈꯟꯗ ꯃꯇꯝꯒꯤ ꯁꯨꯝ ꯆꯥꯔꯤꯁꯦ ꯑꯃꯨꯛ ꯀꯪꯍꯜꯂꯒ ꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩꯌꯦꯅ ꯑꯗꯨꯝ ꯈꯟꯖꯩ Hidaklon Da Uchina gi Shijinafam Amashung Anouba Kanglon gi Mityeng haiba hiramsida Kumshung Private Limited Imphal gi Director Oiriba Dr. Wangkheirakpam Sujata ga aikoi gi mihut Raichanda Chingtham ga unaduna wari saba tahan jakhibaga loinana ngasige Science Magazine lanthokchaba matang asta loizare mathang leipau popo numit pungpham asimakta da amuk phangbigani Science Magazine